Manipur Leingakki District Youth Affairs and Sports Yas Thoubal na Sinduna Thoubal Nongangkhong da LEIBA Universal WUSHU Academy da ngarang dagi CHATTHARAKKHIBA ASMITA WUSHU Women City League 2026 ngasi LOISINKHIBAGA LOINANA MAKOK MATHANG TARAKKHRABA SANNAROI SINGDA mana YENTHOKKHRE Ministry of Youth Affairs and Sports ki midik makhada category tara thokna khaidoklaga SANNAKHRABA League adugi final bout SINGDA 56 kg gi oina livestream nganthoina gold thongam lamngan bina silver 52 kg gi oina hizam LOINANA gold langpok Lakpam Bijapati na silver 48 kg da thokchom lanchen bina gold laisham norika na silver khangembab norika na bronze 45 kg da AK rosni chanu na gold moirang tem tampasana na silver 42 kg da sagol sem linthoinga bina gold laitan tem senorita na silver 36 kg da henthoi bisagol sem na gold bensi maibam na silver 32 da AK nimai na gold atom priyanka na silver 26 kg da atom thoithoi na gold atom kitina na silver 20 kg da lanchen bi ta khelambam na gold singam lamyan bina silver funky amadi 60 kg singda lamba lak tabadagi singam susitra devi na gold fangkre ngasi gi lik loisen begi thoramda arjuna awardee y ngapigani W Sanjara nina athoiba mitung konsam Michael Assistant Director Saina Thoromapu Mutum Manipur Singh President Olympic Association Thoubal M Madhusudan Secretary Thoubal Olympic Association M Deven District Youth Affairs and Sports Officer Thoubal na akanaba mitung oina saruk yaki thoram loiselakpada lengakpa athoiba mitung len singda makok matang takhraba SANNAROI SINGDA mana matum sing yenthokhi